ꯃꯣꯔꯅꯤꯡꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯇꯧꯁꯦ ꯃꯣꯔꯅꯤꯡꯁꯦ ꯍꯨꯃꯥꯡꯁꯨ ꯌꯥꯝꯅ ꯀꯥꯡꯉꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯂꯦꯌꯔ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯈꯔꯗꯪ ꯇꯧꯁꯤ ꯍꯧꯖꯤꯛ ꯃꯥꯏꯁꯦ ꯍꯥꯟꯅ ꯁꯥꯏꯠꯇ ꯊꯣꯛꯍꯜꯂꯝꯒꯦ ꯁꯤꯝꯄꯜꯒꯤ ꯔꯤꯐ꯭ꯔꯦꯁꯤꯡ ꯐꯦꯁꯤꯌꯦꯜ ꯋꯥꯁꯇꯣ ꯑꯗꯨꯗꯨꯅ ꯇꯥꯊꯣꯛꯄꯅꯦꯕꯀꯣ ꯃꯥꯏꯜড ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯐꯦꯁ ꯋꯥꯁꯅꯦ ꯁꯤꯔꯝ ꯀꯩꯀꯩꯁꯦ ꯍꯧꯖꯤꯛ ꯌꯨꯁ ꯇꯧꯗꯦꯕꯀꯣ ꯁꯤ ꯑꯩꯒꯤ ꯗꯔꯃꯦꯠꯅ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯁ꯭ꯀꯤꯟꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯐ꯭ꯔꯦꯀꯜꯁꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯒꯤ ꯀ꯭ꯔꯤꯝꯅꯦꯕꯀꯣ ꯁꯤ ꯍꯥꯟꯅ ꯈꯤꯇꯪꯈꯛ ꯇꯩꯁꯟꯁꯤ ꯌꯥꯝꯗꯕꯤ ꯆꯥꯡꯅꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪꯒꯨꯝꯕꯀꯣ ꯁ꯭ꯋꯥꯏꯗ ꯈꯔ ꯁꯣꯝ ꯁꯥꯏꯗꯇ ꯈꯔ ꯌꯥꯝꯅ ꯌꯥꯝꯗꯕ ꯀꯩꯅꯣꯅꯦ ꯑꯌꯨꯛꯀ ꯅꯨꯃꯤꯗꯥꯡꯒꯁꯦ ꯁꯤ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯁꯤꯔꯝ ꯀꯩꯀꯩ ꯑꯝꯇ ꯇꯩꯗ꯭ꯔꯁꯨ ꯌꯥꯕꯒꯤꯀꯣ ꯂꯦꯌꯔ ꯇꯧꯕꯗꯤ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯅ ꯃꯇꯝꯗꯨꯁꯨ ꯂꯩꯇꯦꯕ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠꯂꯛꯇ ꯉꯥꯏꯅꯤ ꯁꯨꯃꯥꯏꯅ ꯈꯔ ꯇꯩꯁꯜꯂꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃꯅꯤ ꯑꯦꯕꯖꯣꯔꯕ ꯇꯧꯍꯟꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯑꯟꯗꯔ ꯑꯥꯏꯁꯤꯗꯤ ꯌꯥꯝꯅ ꯗ꯭ꯔꯥꯏ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯟꯗꯔ ꯑꯥꯏ ꯀ꯭ꯔꯤꯝꯁꯦ ꯌꯨꯁ ꯇꯧꯔꯁꯨ ꯌꯥꯏ ꯑꯩꯒꯤ ꯏꯅꯤꯁꯐ꯭ꯔꯤꯒꯤꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯁꯝꯖꯟꯕꯒꯤ ꯆꯥꯡꯁꯦ ꯁꯤꯒꯤ ꯃꯣꯏꯆꯔꯥꯏꯖꯔꯁꯦ ꯍꯥꯏꯇꯥꯔꯦ ꯕꯥꯏꯑꯣꯗꯔꯃꯥꯒꯤ ꯂꯧꯔꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯈꯤꯇꯪꯈꯛ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯗ ꯎꯠꯂꯤꯕ ꯄ꯭ꯔꯣꯗꯛꯁꯤꯡ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯕꯥꯏꯑꯣꯗꯔꯃꯥꯒꯤ ꯑꯗꯒꯤ ꯁꯤꯝꯄꯜꯒꯤ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯁꯟꯁꯀ꯭ꯔꯤꯟ ꯇꯧꯕꯗꯣꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯗꯁꯨ ꯌꯨꯁ ꯇꯧꯕ ꯌꯥꯕ ꯄ꯭ꯔꯣꯗꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯗꯦꯂꯤꯚꯔꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯁ ꯐꯤꯠ ꯇꯧꯔꯤꯀꯥꯟꯗꯨꯗ ꯑꯇꯣꯞꯄ ꯌꯥꯝꯅ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯗꯅ ꯑꯗꯨꯗ ꯂꯣꯏ ꯌꯨꯁ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯄ꯭ꯔꯣꯗꯛꯁꯤꯡꯁꯦ ꯑꯩ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯛꯄꯗꯣ ꯑꯗꯨꯝ ꯌꯥꯝ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯒ ꯂꯩꯕꯒꯤ ꯀꯩꯝ ꯆꯦꯟꯖ ꯇꯧꯗꯦꯕ ꯗꯔꯀꯥꯔꯗꯣ ꯀꯩꯁꯨ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯥꯏꯜꯗ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯁꯨꯃꯥꯏꯅ ꯑꯟꯗꯔ ꯑꯥꯏ ꯀ꯭ꯔꯤꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯌꯥꯝꯅ ꯗ꯭ꯔꯥꯏꯌꯤꯡ ꯑꯣꯏꯕ ꯑꯟꯗꯔ ꯑꯥꯏꯗ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯃꯣꯏꯆꯔꯥꯏꯖꯔ ꯑꯃ ꯑꯦꯗ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯃꯥꯏꯗꯗꯤ ꯃꯣꯏꯆꯔꯥꯏꯖꯔ ꯇꯩꯔꯒꯨꯝꯁꯤꯀꯣ ꯃꯣꯏꯆꯔꯥꯏꯖꯔꯁꯦ ꯇꯧꯗꯕꯤꯗ ꯁꯟꯁꯀ꯭ꯔꯤꯟ ꯑꯣꯏꯅ ꯌꯨꯁ ꯇꯧꯁꯤ ꯍꯧꯖꯤꯛ ꯀꯥꯂꯦꯟꯅꯤꯅ ꯃꯣꯏꯆꯔꯥꯏꯖꯔ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯀꯝꯄꯜꯁꯔꯤꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯁꯥꯕ ꯈꯣꯠꯄꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗꯒꯤ ꯍꯨꯃꯥꯡ ꯌꯥꯝꯅ ꯊꯣꯛꯂꯛꯄ ꯍꯦꯟꯕ ꯑꯗꯨꯒꯤ ꯃꯣꯏꯆꯔꯥꯏꯖꯔ ꯍꯦꯟꯅ ꯌꯨꯁ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯁꯟꯁꯀ꯭ꯔꯤꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯣꯏꯆꯔꯥꯏꯖꯔ ꯌꯥꯎꯔꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯣꯏꯂꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯤꯡ ꯂꯩꯗꯅ ꯅꯠꯇ꯭ꯔꯒꯅ ꯀꯣꯝꯕꯤꯅꯦꯁꯟ ꯁꯤꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯃꯣꯏꯆꯔꯥꯏꯖꯔꯁꯦ ꯁ꯭ꯀꯤꯞ ꯇꯧꯕ ꯌꯥꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯌꯥꯝꯅ ꯗ꯭ꯔꯥꯏ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯅ ꯑꯗꯨꯝ ꯇꯩꯕꯤꯌꯨ ꯃꯣꯏꯆꯔꯥꯏꯖꯔ ꯑꯣꯏꯅꯀꯣ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯗ ꯄꯣꯁꯄꯥꯔꯇꯝꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯟꯁꯀ꯭ꯔꯤꯟꯈꯩꯅꯤ ꯁꯤꯁꯦ ꯂꯥ ꯁꯤꯜꯒꯤ ꯃꯤꯅꯔꯦꯜ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯁꯤꯁꯤꯃ ꯌꯨꯁ ꯇꯧꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯛꯄ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯔꯤꯀ꯭ꯋꯤꯜꯒꯤ ꯁꯤꯒꯤ sheer ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯖꯤꯡ ꯇꯤꯟꯇꯦꯠ ꯑꯣꯏꯕꯅꯤ ꯁꯤꯒꯤꯁꯤꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯑꯗꯨꯝ ꯅꯥꯏꯀꯥꯗ ꯃꯤꯟꯇ꯭ꯔꯥꯗ ꯂꯣꯏꯅ ꯐꯪꯕꯅꯤꯀꯣ ꯁꯤꯁꯦ ꯁꯤꯒꯤ ꯑꯅꯤꯁꯤꯃꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯟꯁꯀ꯭ꯔꯤꯟꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯗꯨꯝ ꯍꯥꯏꯕ꯭ꯔꯤꯠ ꯁꯟꯁꯀ꯭ꯔꯤꯟ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯀꯦꯃꯤꯀꯦꯜ ꯁꯟꯁꯀ꯭ꯔꯤꯟ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯈꯪꯅꯩ ꯑꯗꯨꯒꯤꯁꯤꯡ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯕꯁꯤꯡꯅꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯁꯤ ꯍꯥꯟꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅ ꯊꯣꯛꯄꯅꯦ ꯗꯣꯛꯇꯔ ꯁꯦꯠꯀꯤ ꯍꯜꯗꯤ ꯑꯦꯟ ꯍꯥꯏꯂꯨꯔꯣꯅꯤꯛ ꯁꯟꯁꯀ꯭ꯔꯤꯟꯒꯁꯦ ꯗꯣꯛꯇꯔ ꯁꯦꯠꯀꯁꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯐ꯭ꯔꯤ ꯇꯧꯕꯅꯤ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠꯇꯒꯤ ꯑꯣꯐꯔꯒ ꯍꯧꯖꯤꯛ ꯂꯩꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯝ ꯁ꯭ꯇꯣꯛ ꯇꯧꯕꯤꯌꯨ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯕꯅꯦꯕ ꯁꯤꯒꯤ ꯁꯟꯁꯀ꯭ꯔꯤꯟꯁꯤꯡꯁꯦ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯕ ꯁꯟꯁꯀ꯭ꯔꯤꯟ ꯉꯥꯛꯇꯅꯦꯕꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯗꯔꯃꯥꯀꯣꯒꯤ ꯁꯤꯒꯤꯁꯤꯁꯨ SPF 50ꯅꯤ 1% ꯍꯥꯏꯂꯨꯔꯣꯅꯤꯛ ꯁꯟꯁꯀ꯭ꯔꯤꯟ ꯑꯦꯛꯋꯥꯖꯦꯜ ꯁꯤꯒꯤꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏ ꯖꯦꯜ ꯐꯣꯝꯒꯨꯝꯕꯗ ꯑꯣꯏꯕꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩ ꯌꯥꯝ ꯁꯤꯖꯤꯟꯅꯔꯕꯅꯤꯁꯦ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯗ꯭ꯔꯥ ꯂꯥꯁꯤꯜꯒꯤꯁꯤꯅ ꯇꯩꯕ ꯃꯇꯝꯁꯤꯗ ꯈꯤꯇꯪ ꯋꯥꯏꯠ ꯀꯥꯁ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯑꯍꯥꯟꯕ ꯇꯩꯕꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯝꯕꯅꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯃꯥꯏꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣ ꯑꯃ ꯊꯣꯛꯑꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯔꯤꯀ꯭ꯋꯤꯜꯒꯤ ꯁꯤꯒꯤꯁꯤꯅ ꯈꯤꯇꯪ sheer tinted ꯁꯤꯒꯤꯁꯤꯅ ꯈꯤꯇꯪ ꯊꯤꯛ ꯑꯣꯏꯅ ꯑꯣꯏꯕꯅꯦꯕꯀꯣ ꯃꯥꯒꯤ ꯁꯟꯁꯀ꯭ꯔꯤꯟꯁꯤꯅ ꯗꯔꯃꯥꯀꯣꯒꯤ 1% ꯍꯥꯏꯂꯨꯔꯣꯅꯤꯛꯁꯤ ꯁꯤꯖꯤꯟꯅꯁꯤ ꯑꯗꯣ ꯁꯟꯁꯀ꯭ꯔꯤꯟ ꯇꯧꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ 2 finger ꯍꯥꯏꯅ ꯍꯦꯛꯇ ꯌꯥꯝꯅ ꯇꯩꯕꯤꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯒꯤ ꯃꯥꯏꯗꯗꯤ ꯀꯩꯁꯨ ꯆꯨꯞꯁꯜꯂꯨ ꯌꯥꯗꯦꯕ ꯁꯤꯒꯤ ꯈꯔꯁꯤꯅ ꯑꯗꯨꯝ ꯆꯨꯞꯁꯜꯂꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯕꯥꯔꯣ ꯇꯥꯕ ꯃꯇꯝ ꯑꯗꯩꯗꯨꯗ ꯑꯃꯨꯛ ꯔꯤꯑꯄ꯭ꯂꯥꯏ ꯇꯧꯕ
ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯞꯄꯨꯕ ꯃꯇꯝꯗ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯑꯩꯒꯤ ꯃꯥꯏꯗ ꯆꯨꯞꯁꯜꯂꯨ ꯌꯥꯗꯦꯕ ꯁꯟꯁꯀ꯭ꯔꯤꯟ ꯉꯥꯛꯇ ꯇꯣꯉꯥꯟꯅ ꯃꯊꯛꯇ ꯍꯥꯏꯗꯤ ꯊꯥꯔꯒ ꯇꯣꯉꯥꯟꯅ ꯇꯥꯔꯒ ꯂꯩꯕꯗꯣ ꯆꯨꯞꯁꯟꯗꯦꯕ ꯃꯥꯏꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯁ꯭ꯀꯤꯟꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯌꯥꯝ ꯆꯪꯗꯦꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯁ ꯇꯧꯕꯤꯕ ꯌꯥꯅꯤ ꯁꯤꯒꯤꯁꯤꯅꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯃꯣꯔꯅꯤꯡꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯍꯣꯔꯦꯟ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗꯨꯗ ꯁꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪꯒ ꯑꯃꯨꯛ ꯇꯩꯁꯟꯕ ꯁꯤꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯇꯩ ꯌꯥꯔꯦ ꯍꯨꯃꯥꯡꯒꯨꯝꯕ ꯌꯥꯝ ꯇꯥꯔꯒꯗꯤ ꯅꯦꯞꯀꯤꯟꯒꯨꯝꯕ ꯑꯃꯅ ꯍꯥꯟꯅ ꯁꯠ ꯇꯩꯊꯣꯛꯄꯤꯔꯒꯅꯦ ꯑꯃꯨꯛ ꯔꯤꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯣ ꯈꯨꯠꯇꯤ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯔꯒ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯃꯥꯏꯗ ꯌꯥꯝꯅ ꯍꯦꯟꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯦꯟꯕꯅꯦꯕꯀꯣ ꯂꯤꯞ ꯕꯥꯝꯁꯦ ꯁꯤꯒꯤ ꯚꯦꯁꯂꯤꯟꯒꯤ ꯂꯤꯞ ꯊꯦꯔꯥꯄꯤ ꯔꯣꯁ ꯂꯤꯞ ꯁꯤꯒꯤ ꯄꯤꯡ ꯀꯂꯔꯁꯦ ꯁꯤꯒꯤꯁꯤꯅꯦ ꯁꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏ ꯐꯅꯌꯥꯝ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯦ ꯃꯌꯦꯡ ꯌꯥꯝ ꯇꯥꯔꯝꯃꯦ ꯁꯝꯃꯔ ꯑꯣꯏꯒꯦꯔꯥ ꯋꯤꯟꯇꯔ ꯑꯣꯏꯒꯦꯔꯥ ꯂꯤꯞ ꯕꯥꯝꯁꯦ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯩꯉꯣꯟꯗꯗꯤ ꯐꯅ ꯀꯨꯏꯅ ꯆꯠꯄꯅꯦ ꯁꯤꯁꯦ ꯄꯨꯡ ꯐꯅꯌꯥꯝ ꯆꯠꯄꯅꯦꯕ ꯃꯣꯔꯅꯤꯡꯒꯤ ꯃꯦꯀꯞꯁꯦ ꯁꯤꯒꯤ ꯐꯦꯁ ꯁꯣꯞꯀꯤ ꯋꯥꯇꯔ ꯇꯤꯟꯁꯤꯅꯦ ꯌꯥꯝꯅ ꯂꯥꯏꯅꯅꯤ ꯍꯣꯔꯦꯟ ꯆꯠꯅꯕ ꯀꯥꯂꯦꯟꯁꯤꯅꯅꯦ ꯋꯥꯇꯔ ꯇꯤꯟꯁꯦ ꯌꯨꯁ ꯇꯧꯕ ꯅꯨꯡꯉꯥꯏ ꯀꯩꯝ ꯀꯣꯛꯇꯦꯕ ꯁꯟꯁꯀ꯭ꯔꯤꯟꯁꯤꯁꯨ ꯁꯤꯒꯤ ꯃꯊꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯗꯨꯝ ꯌꯥꯏꯑꯕ ꯂꯤꯞꯁꯇꯤꯛꯁꯦ ꯁꯤꯒꯤ ꯁꯨꯒꯔꯒꯤ ꯕꯦꯕꯤ ꯄꯤꯡ ꯑꯣꯏꯕꯅꯤ ꯁꯤꯗꯗꯤ ꯌꯥꯝꯅ ꯉꯥꯡꯅꯕꯨ ꯇꯥꯏꯌꯦ ꯁ꯭ꯀ꯭ꯔꯤꯟ ꯂꯤꯞ ꯀ꯭ꯔꯦꯌꯣꯟꯗꯣ ꯁꯨꯒꯔꯒꯤ ꯑꯗꯨꯒꯤ 04ꯅꯦ ꯍꯣꯂꯤ ꯒꯣꯂꯥꯏꯠꯀꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯉꯥꯏꯁꯜꯂꯛꯑꯕꯅꯤ ꯌꯥꯝ ꯉꯥꯡꯅ ꯇꯥꯏꯌꯦ ꯁꯤꯗꯗꯤ ꯄꯨꯔꯥ ꯑꯩꯒꯤ ꯆꯤꯟ ꯀꯂꯔꯁꯤꯒ ꯃꯥꯟꯅꯩꯌꯦꯕ ꯍꯥꯏꯐꯦꯠ ꯌꯥꯎꯒꯦꯔꯣ ꯑꯁ ꯀꯩꯗꯧꯔꯤꯕ ꯋꯦꯠꯁꯤꯗ ꯁꯨꯝ ꯌꯦꯡꯉꯣ ꯑꯩꯒꯤ ꯃꯈꯥꯗ ꯃꯤꯔꯔ ꯂꯤꯞꯁꯇꯤꯛꯀ ꯂꯩꯕꯁꯤꯗꯅꯦ ꯃꯥ ꯌꯦꯡꯉꯤꯁꯦ ꯇꯨ ꯑꯗꯨꯒ ꯆꯪꯗꯦ ꯁꯤ ꯃꯥꯅ ꯌꯦꯡꯉꯤꯁꯦ ꯄꯥꯝꯕ꯭ꯔꯣ ꯁꯦ ꯄꯥꯝꯖꯔꯕꯣ ꯑꯣꯏꯖꯔꯒꯦꯔꯣ ꯃꯃꯤꯒꯤ ꯃꯌꯥꯝꯁꯦ ꯆꯠꯊꯕꯤ ꯉꯥꯛꯇꯅꯤ ꯄꯥꯔꯁ 와우. 지금 good morning 아무튼 떠보자. Good morning. 로션비라게 막. 시나 nga랑 띵엄바두네. 알몬드나 알몬드 밀크 셈나나버네 nga랑 띵엄바네바. अदुगा नुंगतीगी आइना अयुक खुदिंगी कइनोसे ब्रेकफास्ट आलमंड मिल्क से तिंगमगदी अदुम थाए नततादी अयुसना ग्रीन टी थाए संगोम यावबा चादी थक्संद्रेबा मकु खोकपसे सुमाइना मथंदा नैरगा खोकपा याबा नुंगाइबसु यावेबको अदु नतना हुजिकि दुमाइना खोइजे नतबिदा खुद अनिना खोकपदबो वाना अदुम थोकपा अदुसु यावे अदुना मी अमखक्तंगी सेमगदी आलमंड 20 मुकना अदुम कपतुम अदुम याबनेबा सिगिसना आइना मी अनिगी सेमगे हाइना 40 मुक तिंगबने सुमाइना अदुम तौरगा लौथोकपे हाइ नत्रगदी 20 मुक्तंग तिंगबो ओइरगानादि अदुम खुद अनिना तौरगाने लौथोकपदुना नुंगाय लोइरे यामना यामबो ओइरगादि इसिंग असाबदा ngahaktang tingthoedana ko yam yambo itadi aduga adum towel da happa kanduda suru naibada makuda khokpane ene yamdamne janja do tawbo tallaba singi tanga hajalas blend tawbo nungaina
ꯁꯤ ꯈꯔ ꯑꯃ ꯊꯝꯃꯁꯤ ꯌꯦꯔꯨꯝ ꯇꯧꯔꯦ ꯌꯦꯔꯨꯝꯁꯦ ꯅꯍꯥꯟꯈꯩꯗꯤ ꯑꯐꯨꯠꯄ ꯆꯥꯕꯅꯦ ꯉꯁꯤꯗꯤ ꯇꯟ ꯆꯥꯕꯅꯤꯅꯅꯦ khitang ngore thum khitang kalang hapa kanda aduga si tan amane si almond milk ne breakfast ke baby ai phi pho sang bi ri ni mana ha ai phi pho ngai bi ba king 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 King, king, king. King, 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 tor. Sila karayda, karayda, kau khalin amaja. Manu ngari ya si king aga. Sesa pian makada ne, nong siam ta bani ne. Mai pi jingje. Sumaina hapa ko loin phoba sisu hanger da loin hap ki doine si ai mai ge ai mask ko. ꯑꯗꯒꯤ ꯃꯣꯟ ꯃꯆꯥ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯅ ꯊꯝꯖꯤꯟꯈ꯭ꯔꯒꯦ ꯇꯧꯕꯅꯦ ꯕꯦꯛ ꯍꯥꯞꯅꯕꯗꯣ ꯂꯥꯛꯑꯕꯅꯤꯅꯅꯦ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯎ ꯂꯣꯏꯔꯤ ꯄꯤ ꯐꯥꯎꯕ ꯂꯣꯏꯔꯤ ꯆꯪꯉꯁꯤꯔꯥ ꯈꯥꯗ ꯆꯪꯉꯁꯤꯔꯥ ꯅꯦꯅꯦꯗꯤ ꯅꯦꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯦꯅꯦ Taro. Papa. Te. Te yang ong saksi. Ta ding ding ta ding ding. Ta ding ta ding ta ding ding. Ta ding ding ta ding ding. Ta ding ta ding ta. Ah, cumi cumi. Aduh cumi. Ta ding ding ta ding ding. Ta ding ta ding ta ding ding. Apa mau itu di? Okay? Ah. Ah ah. Aku begini, aku order ni mesti yang lalu ni kalau berarti pergi klub hiburan dia sih. Singkat sound, betul dia yang dori. Aduh klub. Fajar. Acho acho wani sat kare. Adu loiraga lokthokra matungda ini si hawgalai miyamsi. Ini yang fajar ba. Klub salais. Loire champut ne champut je gajar yaudre thabi ne maire ne beans ne dasa kusa ne duga sina kanghong je carrot akhabi do adu ne badam haitare koi leba hawai do leba hawai ne aduga mangan krem lawo ne hana loina ma khar kaino se tawthu eba tongan na Karo khabi je hana loin tawthu e aduga mangan tawre badam tawre tongan thamena sumaina na sidaga extra thau go do chupchanaba sidaga hapini aduga loin loira kanda ne thau je khitang khang maming ge hapaga maroi ge do khara kanglap na ngaure dana moro angang baga do ka hapaga adu thunga hapaga mix tobo adagi hinjang jina kaino ne khamen achoubudo aduma khak leiba ko adu khamen ne uyen ne moro atekpa adagi alu khitang ama khamen sinbane sumain toraga hawai thak hapaga thong sumain thong bane adagi sina sise aina kaino da ubani shorts da ubani youtube ge leba hawai sine moro atek pane sidi aina maroi khitang ka hapsan bane akoina taste to khadang no oina bana aduga sigi kano se chanam mapum do adu khara ne moi di chanam go do yam yame moro ko do yam yame adu sigi chutney sem doine ba Maharashtra gi kano ni ge moi gi chutney thecha ko e adu aina sigu budem haw do ma le na si se khitang takhai ge do bane hosi takhai la ge yeng
sugaire grinder da ne popli dang jar long ta khaira su yae ba sigi masak se kaino hapa so haw doi male akhoi gi nungsidak manado adu kitang hapa haw doi male tan ga ko la char su yare chak ka side ta char su yare mami ka ba hek tham ba ga 1 2 3 yeah badi chi o badi mana chikhat o tai amuka tauge amuka samuka kalili ka tauge samuka kalili ka cha tauge roida che pai Càng là chicken này tăng cái này làm chân ngoài thời gian nhưng bây giờ ngoài làm cũng mà thật tôi bốc hết gì hoặc tăng yên hồng đó bây giờ thì coi nó trà rồi ngay cây đầu thì on thua hông đó vào thời gian này mà quốc cũng mà xoay đã mà cái chicken ăn mẹ căn lao hay là chicken ăn chứ cái cái này cái hay ba mình nè qua lòng này đi cô đúng căn nó lao với một con em tay cô hay là bạn mình hay nè là bạn nè lao nè thật đã đúng cái lao mà thật đã sàn này nó lì như vậy nữa kangaroo mà na cái đó chi mà mày cái đó chi ba Sidi mana kasi pat ka thado ga mamai ta long pa ram chik cha bane che sma khong na ga phat ka nga on thok cha ne mamai rom thang ba se mana de gi bor chu ra ga na phala on thok ga chik toi ni sma ne ma mo pin ni Mana lok handa khara thungi lok thung bai di lok khuba ma sagat ba kem yaw di na ton se ran ni nos ka khara tau ba adagi watery eyes ka tau ba smain tau ba madu dai ne mana ton je tak long men chen ba adagi momentum mun na yengai kai nang tai du na gi tap na reaction do ta naตัวก็พุ่นละเลยไงดูตัวน่ะมันไม่ใครนิ่งอักปะแต่ละไอ้จิไม่ใครนิ่งอักปะงั้นจิขจายก็จะชิกนิ่งอักปะหอมดรบ่จะต้องชูดินี่จิไม่ยามจิไม่ยามไม่ดีไม่ฉันนะบ่จะเอาหุ่มไอมาสตุก็มาดิมันไปดิจริงจิชีสินะมานะมันน่าก็มาไม่ก็จิกปะกี้ชีสินะมนหลอกว่าสมัยนะไปนิ่งอักปะกี้ชีสินะ colorful วยปะกี้มันมุกวนบ่าไอ้มาสุดๆตุ้มได้ด่ะไปจะแบบมาคุยนะตะมนเราว่ามาไปปะกว่าเด็กน่าจะกันนะด้วยไปจะแบบไอ้ซ้ำได้ละมันซ้ำท่าตัวไปยาดีว้าวก็หาอะไรก็ไปสลับไปแต่ไปสลับแบบเงาถ้วยนี่สิอัลมอนด์ค่ะเนี่ยแคชิวเนี่ยอะไรสินะพัมกินซีดเนี่ยสิอะไรบ้าไว้สิเงาทั่วตาดีสิ grind ตัวละกันดูda 상곰 다 하포 오이로 대기 베비기 세르레 꼬마도보다 기타 각 하포 오이로 대기 마마오이가 이기바나 섹션보다 마마도보다 하파야렌 신낫 타카이버도 마카나 khara hape aduga keno murido adu kitang khak hape aduga atai didi keno myam duni ngasai myam duni ko adu sita khai aina freeze da thambani sise freeze da thamagana kuina thambe ani se mathaka sai be yamna kitchen je adu tadi moi gi sangom gumba pithakpa matam do ahan gai gi adu da ngak sauhan ba du da si gi spoon ani mo hapaga yare atang phutpa haidi minute ama ani sangom saupa du da ne sise kitang happy ba aduga dum otlaga dum thaju dum yare na chinna atang phutlaga di mahau do oinam mi du ko loina ma phajana ngaugram ni na si chathobigi similek hapagi duni airtight container je sidai hena phabale roina ne sidoin hapaga freeze doin thamaba adegi akhoi gi angangi keno chabado
ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯅ ꯊꯤꯠꯂꯒ ꯄꯤꯖꯕ ꯃꯇꯝꯗꯣ ꯑꯗꯨꯗꯁꯨ ꯁꯤꯒꯤꯁꯦ ꯁ꯭ꯀꯨꯞ ꯃꯆꯥ ꯑꯃꯃꯝ ꯍꯥꯞꯄꯤꯔꯒ ꯑꯗꯨꯝ ꯄꯤꯖꯕ ꯌꯥꯏ ꯊꯥ 9ꯃꯨꯛ ꯁꯨꯈ꯭ꯔꯗꯤ ꯅꯠꯁꯤꯡꯁꯦ ꯆꯥꯕ ꯂꯣꯏꯅ ꯌꯥꯔꯦꯗꯅꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯅꯠꯇꯕ ꯁ꯭ꯀꯨꯞ ꯃꯆꯥ ꯑꯃꯃꯝ ꯄꯤꯖꯕ ꯌꯥꯔꯦ